अहनबदा अरुब पाउ पीजरे खोंगसांग रेलवे स्टेशन दा अहन बोइना पुशिलकी बस तारासिगी चेंग चीफ मिनिस्टर नोंथोंबम बिरेना ओख्रे कुमजा लिसिंग अनि कुनमंगा फाउबदा इम्फाल दा ट्रेन योरप याना लेरे हाइना चीफ मिनिस्टर नोंथोंबम बिरेना फोंगथरकले रिलीफ कैम्प की इनमेट सिंह सुसाइड तौबगी वाखलोन लेदना बा मथौ ताब थबक सिंह पाइखटपा हौरे हाइना हेल्थ मिनिस्टर डॉक्टर सापम रंजन ना फोंगथरकले AP Pandey की मतमदा मणिपुर यूनिवर्सिटी दा थोकिबा इरांग अदुमाग धनमंजुरी यूनिवर्सिटी दा थोरकलोय हाइनिंगाई लेते हाइना यूनिवर्सिटी असिके महाइरुई सिंगना चेक्सन वा थमलकले अमदी युग मसंग मानबा पोषक अमा थगलुबदा हु ओइरंबदगी अहल अनि लेखिद्रे अमन हॉस्पिटल दा पुखतुना लाइकनखरे खुरमजरे टाइम्स ऑफ मणिपुर के मणिपुरी पाव मित्यंग ताबिरिबा पुमनमकपु लक्ष्मी कोंगखामना तराम नोकचोरे हौजे पाव संदोना पिजरे ट्रेन दा अहान बोइना नोनी डिस्ट्रिक्ट की खोंगसांग रेलवे स्टेशन दा ngasi पुशिलकी बा चेंग चीफ मिनिस्टर नोंथोंबम बिरेना ओख्रे कुमजाली सिंगनी कुनमंगा फावबगी मनुंगदा इम्फाल दा ट्रेन यौरकपा याना लेरे हाइना चीफ मिनिस्टर नोंथोंबम बिरेना फोंगतुरकली ट्रेन दा स्टारसिगी चेंग की कंसाइनमेंट अहान बोइना स्टेशन असिदा पुशिलकपा दु तराम ओकपगी थौरमगा मरी लेनना पाउमी सिंगा उनाबा अमदा चीफ मिनिस्टर नोंथोंबम बिरेना हाई ngasi ट्रेन दा चेंग पुशिलकलिबा असि थारगा तंगाई फदना चंगबा पोलम सिंग पुशिलकपा अहुमलक सुरे ngasi पुशिलकलिबा चेंग असे पुना मैट्रिक टन लिसिंग मापनगा चनीनी खोंगसांग रेलवे स्टेशन फ्राउबा चेंग पुशिलकपा ngamba shina juribamdagi ट्रकता किलोमीटर चनीगा कुनरोम चतुना चेंग लौरमबगी अवाबा दो खरम मखैदि कोपा ngamlagani ममांग तुपुदा लैंडस्लाइड थोकिबादुदगी माइके असोमदा पाइखलिबा रेलवे की थबग से खरा थिंथखिबने तुपुदा लेरिबा टनल सेंग मपुंग फाना सेम साब लोइरबदे कुमजाली सिंगनी कुनमंगा फावबगी मनुंगदा इम्फाल दा ट्रेन थुंगलगनी खल्ली रेलवे की थबक थौरम सिंग अमदे ट्रेन की खुथांगदा तंगाई फदना चंगबा पोलम सिंग माइपांगना पुशिलकवा सिदा खोंगसांगी मियाम अमदे कुलसिगी विलेज सिपना मतेंग पांकिबा सिंग अदु थागले लोइनना थबक थौरम सिंग से टेक्ता काइदनबा कोनबदा रेलवे प्रोटेक्शन फोर्स असम राइफल्स BSF अमदे मणिपुर पुलिस न लौरिबा थौदांग थागनिंगाइनि हाइनसो चीफ मिनिस्टर न मखा ताखि थौरम अदुदा वाटर रिसोर्सेस मिनिस्टर अवांगबो न्यूमाई नुंगबा असेंबली कॉन्स्टिट्युएंसी की MLA दिंकांगलुंग गांगमई रेलवे अमदे FCI की ऑफिशियल सिंग अमदे लेंगाकी मकोक थोंगबा ऑफिशियल कयासु सरयाकी Siang si di live itu, siang si ahan betul nggak boleh. 9,200 metric ton ni, ngasi porai jatuh na. Si uji hana ajini lagi kilometer sani ke putra truk ngejalan ke halam betul ngasi sehingga jelas tension lah. तो कथो वो मतलब दाई ने एक्सपेक्ट हो पता तुपुल की ना लैंडस्लाइड हो गई मतलब कि कितने डिस्प्यूट नहीं बनी तो तुपुल की टनल की एरिया से लोग लगा दी तक की 25 हाउ की मनुंग दी रेलवे से इम्फाल योरने न खाले अदा आइंगी एप्रिसिएशन नमना ये धमो की कोई लाइरिबा हाईवे की नाकंद लाइरिबा से वैसे मग खोंगसांग की लाइरिबा विलेज से मरुम अपांग मयाम अमा थोला गई कोई दा cooperation people, railway की काम को तो cooperation people थोड़ा सा यार हम appreciate हुई द अमन अमुक अकुल railway की मुझे force तना तना असम राइफल्स की अदगी CRPF की BSF की अदगी मणिपुर पुलिस की लाइडी पा मुझे personnel सिंह यार हम day night corner डिविशन आई मुझे हम थाकले अद मरोए नगसी से FCI की मुझे आदगी लाइव ऑफिशियल सिंह railway की ऑफिशियल सिंह मणिपुर की प्रजा सिंह तरफ तक ये तरफ तक मैं अप्रिशिएट हुई नगसी भावुदा कोई एटलीस्ट तारा मरीज द कोई
seng sa walhan dana ba Manipur bumada aduga loina thau gas walhan dana ba ko angam bathak ta honari mayam ki cooperation dagi ngasi phawdi na tha tara marisa ko madu yawara pa nona engnadri masigi da play Manipur baja mayam aduga bharat ki concern officials sing boi thana sini Relief camp ki inmate singda suicide tobagi wakalun laitana ba district khuding makta khanaba mental health ki team thamduna mathau ta ba thabak sing paikhat pa hore haina health minister Dr. Sapam Ranjana phongturakle wafamasi World Environment Day ga mari lainana lamphel pata leiba Directorate of Health Services ki campus ta pangthokpa uchara thabagi tawramda mangna phongdoki bani uchara thabagi tawram aduga mari lainana paumi singna hangba wahang amagi paukum piraduna Health Minister Dr. Sapam Ranjana hai irang asi hek haurakpadagi relief camp singda changjafam lauriba inmate singda mental health ki issue lakani haibasi khangi masi lakshanaba department na mental health ki oiba kanaba team semduna nodal officer amagi makada relief camp singda chatuna mathau taba thabak sing paikhalaga lakhi Handak relief camp ki inmate ama suicide tawkiba aduga inmate amana suicide tawnaba honaramba adu nungaitaba fawi thaudok ani adugi chapchaba report laure asigumba thaudoga se matungda mukhanna thoktanaba thabak tawba haure masiga loinana district khuding makta mental health ki akhanaba team thamduna laukhatpa yaba thaurang pumnamak laukhatli hainasu mahakna phongdoki Minister Dr. Sapam Ranjana Makata na hai Dr. Singna Juribam District Hospital da posting pirakpa se punishment ni haina lobigano asigumba wakalon asina posting mafam da satrabadi action lokhat panatana atei pambai leite posting mafam da chalaga miyam gi damak thamoi sengna thabak tawbiyo posting pibagi thawranga se rotational basis da chatharaga lakli bani mamang da Juribam District Hospital da posting piraga chalam daba Dr. Singh suspend tawba fawbu yaukre maramaduna department asigi staff singna apiba posting mafam da chatpiyo Juribam District Hospital gi infrastructure sing develop tawnaba official sing chalaga yengsilure haujisu hospital asigi infrastructure sing samgat saganaba team ama thakre atuba matamda Juribam District Hospital da ahongba kharadi soidana laklagani haina Minister Ranjana Makatana phongdoki Akoi mayam ki all sections of the society duga akoi government ki side te jo yamna Juribam kaino gi zigi kitang aingonda jo advice pi rai aingonda jo ideas pi rai aduna handak kaino tobagi du da handak ki kaino ki matang hana dei jo akoi ram yeng du dan lai ada ai yamna kaino ki kaino loroga Juribam da posting tharga mayam na punishment posting oina se khanbi da aduna akoi doctors singjes akoi appeal to jabani let us go chatsi chatlaga ada dum service to fazana PBU even akoi adugi keno no even rotational basis to the special hoiso dum khalu den lairi duga chalam da bakha yawrame adu akoi ga officials ne yam akan ba meeting am even suspension ba bun thoi dune duga as far as infrastructure is concerned infrastructure gi je akoi team am thagre kuire nahan phanang kuisale tin am thagre infrastructure do Panana by the Henkat by the weather, OT has the activate Tauna by the Makta X-rays, diagnostics field, Winamakta, Tauna by the Makta, Timama Hagre, officials so much like Yangure. And so in the few Atu Matam that changes success or any positive or any other Aina staff singai appeal to Janing, but they are health kick and Zingzida. Please, Ziribam, the Sarpakanza, the punishment posting is a people, not it's a service to the people. Simatangdi, I appeal to Ziri, otherwise, we have to take action. AP Pandegi Matamda Manipur University da Thokiba Irang Adumak Danamanjuri University da Thorakloi Hainingai Leite Haina University asigi Mahairoi Singna Action Watham Lakle DM University ki regular Vice Chancellor Registrar Amade Mathau Taba Non-Teaching Staff Sing Hatubada Hapkadabani Haiduna Kuthang Charahianbagi Kongjang Asisu Makatana Chathare Charahianbagi Kongjang Aduga Mari Lainana DM University ki Eblog da Paumi Singa Unabamada Oinam Keba Kauba University asigi Mahairoi Amanahai Aikoina taliba demand sing asi pangdri fauba leptana kongjang changsin khigani kongjang asi lepnaba ngarang mahairoi khara phapun bagi thabak chatakhiba adu akan mamong da condemn tawe kongjang asi ga mari lainana mahairoi ama phajin khibada mahairoi chama chama thorakani phibam asida adumak leiba tarabade Manipur University ki Vice Chancellor oiramba AP Pandegi matam da thokiba irang adudagi hena chawba ma thorakloi hainingai leite Mahairoi Singna Changsilba Kongjang asi aikoi khaktagi nate masidi tungda haurakadoriba Mahairoi Singisu saruk yauribane University asida undergraduate tamliba Mahairoi Singh Manipur University da makha taba mahai tamba phangdrai
Masi pumnamak authority na thokan bangaktene mahairoi singna haukiba tang mapandagi chara henbagi khongjang changsin ba haukraba matung university asigi regular vice chancellor khannaba amade non teaching gi staff hapnaba notice thorokpa laikrai matang asida haining bade university asigi regular registrar haptriba makai mahairoi singi khongjang haloi haujik lairiba registrar asi atubada sindokadabani hainasu oinam kebana makatana fongdoraki Koi hanasu education minister han unazaru rebako si sinbagi se hoi akhoi tasengna wahi oina habasi pam jai tare wahi sidi hanjin hanjin mamang su em unazaru rebako cm da su khoi ready chalo kan da thinga padi khoi unazaba dum yaujagre tawbudabu akhoi response haidi mayam wang da positive response on pira kan thabak tok da di karibu kanaru dino university asi laibagi kanada ba chamana rebako akhoi di ward oina pam jai tare action oina upio akhoi action yeng action yeng tare akhoi compromise kem to bunga moi si matang sida akhoi na pami ba demand dabi asi phangji phawba khuthang chara hinbagi thaba asi akhoi makha tana adum chathagini phana athing ba kamrum laktar ga su akhoi na pami ba tali ba dabi sa si phangji phawti akhoi changsin jagi akhoi na MU da su AP Pandey gi matam da chhatra kaya ma osa kaya ma jel mayam than lei khokhi mayam lei hai ba sa MU da tau gi ba thok dok to adigi ta dana Dhanmanjuri University asi da su tholoi hai ba sa si je akhoi haningai kem leite moi choiden ma ki tholakini edu loina loina asi tholai ba afapata khuding mak authority ama di government na si pu si gi taksak pun mak loina pu gadam hai ma phom si thamsak Yuga masang manaba posakama thaklubada hu oirambadagi ahal ani laikanaba ngamdana laikidre ahal amana Kakchinggi Jivan Hospital da pukhatuna laikanakrai tawduk ase ngarang numidang pung 8:40 rom tabaduaida Kakching tumnang laikai sambalai parengda thokibane laibak thiba tawduk aduda laikidraba ahal ani adudi Yengkom ibomcha chahi marifuni thoi amasung Yengkom niladaja chahi humputara marini makoi ani machin manawni so hairi aduga hauzi Jivan Hospital da laikana aduna lairiba myoi aduna naurem ipotombi chahi humputara mangani makoi ahummak Kakching tumnang sambalai parengdagini Preshna fangba pamagi matungina ahal ahum asi yu thaklambadagi yu khara wali haiduna makoi ahumgi manungda amana yumda lemhoba yu lobalaki mahakna yumdagi purakpa plastic bottle amada yawba mahi adu yu oraboi ningduna thaklubadagi makoi ani laikanaba ngamdana laikidabani aduga amana Jivan Hospital Kakchingda pukhatuna laikana kibani hairi Imphal West District ki manung chana leiba changangai uche kondagi lona thingkraba lalhaulo PLA gi active kadarama security force na khulai ga konana fare hairi police tagi fangba pawmana hai faraba myoi adugi mameng takhelambam inaw chahi 38 atopa meng Joy Singh atopa meng ningthiba kawi hairi mahak Imphal gi tungan ba mafam kaya dagi namduna san khai thumkhai tobada chenaba myoi ni mangondagi 9mm pistol ama nongmai adugi magazine ama amade kapa yariba nongmai maru taret mobile phone handset ani sim card mari amuba machugi wallet ama sel oina lupa listing amaga satret amadi Aadhaar card ama fagat pangamle hairi Ngasi numidang wairam pung mga minute kuntra rom tabada Prime Minister Narendra Modi na Mumbai gi Goregaon de leiba Nesco Exhibition Center da tungan ba project kaya urek uyum tamgadawri Prime Minister na ngasi urek uyum tamgadawri ba project sing ase lupa crore kunmapan ga chamri rom gi project ni masida roadways railways amade port sector ga mari laina ba project sing yauri Urep uyung tambagi thauramadu loiraba matung ngasi numidang wairam pung 3 Prime Minister Narendra Modi na Mumbai gi Bandra Kurla complex to leiba Indian Newspaper Society INS Secretariat chatkani Prime Minister na ngasi urep uyung tamgadori ba project sing asigi manungda Thane Borivali Tunnel Project Goregaon Mulund Link Road ke Tunnel Project Navy Mumbai gi Kalyan Yard Remodeling amasung Gati Sakti Multi Model Cargo Terminal Project Lokmanya Tilak Terminus ki anuba platform saba amade Chhatrapati Shivaji Maharaj Terminus Station ki platform number 10 amasung 11 ki extension project yauri masigi mathakta Prime Minister Narendra Modi na Mukhya Mantri Yuva Karya Prashikshan Yojana su launch tawramgani hairi Banu Jayanti ga mari lainana Banu Bhakta Acharya da Governor Anusawi Kena ikai khumnabu lakli Governor Anusawi Kena social media da thagalakpa post amana hai Banu Bhakta Acharya Nepali ahiba amane amade mahagna
Ramayana translate taukhibagidamag asi fauba mahakpu miyamna singthanaribani ayiba asigi mapok numina lakbada mahakna Nepali sahitya amasung na chawkhanaba khonabada lauramba thodang sengdu aikhoina singthafam thoi haire paugi marak thana atema break ama lauzari Times of Manipurtom TVG News Anchor khara lauzagani thawa yawba singna thasigi kunfawbugi manungda isa gi resume Tom TVG office ta thajin birau experience lairaba anchor singdana henna kudong chaba pizagani akupa marol kawasam laikai da laiba Tom TVG office dage khangbiba yagani Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matamga chunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda masters degree paibada natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida mioi lising ani gi mathakta layengkrei masigi manung mioi lising ama hena mahausa gi punsida halakpa ngamkrei treatment center asida laidiba staff pumnamag national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmag routine checkup tawduna yamna checksina layeng chathai amaromda treatment center asida laidiba mioi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan lawsing singsu imung manungda chap chana piri kanagumba drug natraga alcohol gi problem laiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu Bracket matung miyang mutaram nokchori makataba pau pizari Taragani suba Lok Sabha Mikhalda Independent Mirep Oikiba Rajkumar Somendro atopa ming kaikugi yumthakta nongmai maru ama palaga imungi silingda fausilakrai thaudoga se ngarang numidang pung mapa ngakpigani pung taraga minute kunthra rom tabadu waida thokibane laibak phabadagi thaudoga duda asoga pandiga hodre hairi Rajkumar Somendro gi yumase Imphal Police Station gi manung channa thangweiban Marshtam lekai de laibane Thawong asi kanana karigidamak chatharam libanu haibadudi khangbangam tri haina pausina makhatari Supreme Court ki Judge oina ba Justice Numaikapam Kotiswar recommend torokbada uripok apun balup na nungaiba fongdurakle hiramasiga mari lainana uripok apun balup ke publicity secretary Chingthang nambam na thadorokpa cherola manahai Justice Numaikapam Kotiswar hauzik Jammu and Kashmir amasung Ladakh High Court ke Chief Justice oiribane mahak Supreme Court of India gi collegium amana Supreme Court ki judge oina bagidamak recommend torokpa sida UAL na Report miyam gi mahut silaga nungaiba fongdokle lamdam asidagi mioi khara tongan ba High Court singgi Chief Justice oiba yawkhrabasu ngasi fawba lamdam asidagi mioi amata Supreme Court ki judge oikidri Justice Numaikapam Kotiswar report tawrangbam laikai dagi laikidraba Justice Numaikapam Ibotombi amasung Numaikapam Ongbi Gomti ani gi machanupani hainaso cherola sina makhatare Zuribam District Police na CRPF ki C20 company amasung Marifutaret Suba Battalion ki matingaloina na Zuribam District ki Kalinagar Part 1, 2 amasung 3 da thibugumbagi thabak chathakre Police tagi fangba paumana hainga CIU chathakiba cordon and search operation aduda sauragna yum yankhairom da changduna thibugumbagi thabak chathaki amadi mioi chamaga yankhairom da masa masa gi saktak se putuanduna verification tauki search operation aduda mipami punna traga ko chukulai fagatpadi yauki de haina so pausina makhatari Kurai lamlong da laiba Sangeet Kala Samgam ge Diamond Jubilee Thawrap ngarang pangthokre
Sangit Kala Sangam gi hoda pangthokiba thoram aduda Sangit Natak Awardee Arambam Tombinau Sangit Kala Sangam gi President Ningombam Babuton amadi Sangit Kala Sangam gi hanagi President Jingangbam Thoibana Maruiba Mitunglen Singwena Saruyaki thoram aduda Sangit Kala gi laikhidraba members sing amadi artist singi mafamda laikatuna ikaikum nabotki thoram aduga mari lainana Sangit Natak Awardee Arambam Tombinau na hai Sangit Kala Sangamna Sanglaba matam asida kala gi lamda thabak tawduna lakle Sangam asina sangnaraba artist kaya puthokpada natana tongan bajagoi makhal kaya puthokpa ngamba se nungaiba fawi chahi humpu surakpaga loinana makha tana kala gi lamda thabak kaya tawba ngamba oirasanu haina mahakna makha tana pongdokhi Sagol loiriba singna sagol thadoktuna thambadagi lawmi singna wana honaduna law panaba honariba lawfam kaya amanga ta thogale haina Sawombong Students Club ke secretary ke omesona thadurakpa cherola mana fongdurakle cherola sina hai lawmi singna wana honaduna law panaba honariba Sawombong gi akoibada lairiba waiton lawkol wangkhai lakpe lawkol jingare lawkona jingbada sagol singa sina law chathokpa lawri net khaiba amade law nei khaiduna Chauna amanga ta thokhale maramaduna sagol loiriba singna sagol singa si phajinduna thambiu amade makhatana amanga ta thokhan dana ba honamina se makata ba da karigumba sagol singa sina amanga ta thogalaglabade sagol loiriba mapuna amanga ta singi tek chakum na makubadabani hainaso cherola sina makhatari Thasigi tara nipanda dibong karongda lawmi singda urea har yentoklagani haina subdivisional agricultural officer juribam MK Naim Ahmad Sahana thadorokpa circular amana khangalakle circular asina hai lawmi singna mari lainaba che chang khudingmak thasigi tara taret fawbagi manungda thazilakadabane lawmi singi hena khudong chanabagi damak thasigi tara humdoi amasung tara mari daso office thong hangduna thamgani haina so cherola sina makha tari Pradhan Mantri Gram Sadak Yojana gi makhada Assam da anuba lambi humbutara nipan amasung thong tara mari sanaba center na yaba pikre lupa crore chahumga humbutara nipan 10.6 changna paikhat kadoriba khongthang asina rural connectivity fagadan badanatana awang nongpok region gi sanmilon da chauna mateng panggadori Ministry of Rural Development ke khongthang asina kilometer chamanga ga humpumdoi 10.6 sang balambi su semgadori chakot aurangi khongthang asina infrastructure fagadan ba khaktanatana myoi bagi punsiro da su chauna ahong ba piba ngamlagani masigi mathakta manunghuchina leiba mafam sing yauna tongan mafam kayage sanmilon fagadan bada chauna mateng pangba ngamlagani haina su ministry gi statement amana haire Assam के सोनितपुर डिस्ट्रिक्ट के मनुंग चनलैबा जम्मू गुरिहाट के चौकी गात थोंगदा एक्सीडेंट थोकपदगी नहानी लाइकिद्रे लाइबक थिबा तौदोगा से ngarang numidang थोखिबने तेजपुर रोमदगी लाकपा रजिस्ट्रेशन नंबर HR55AG 4991 ओइबा टैंकर ट्रक अमना रजिस्ट्रेशन नंबर AS12AK 0686 ओइबा मोटरसाइकिल अमदा थोमजिनबदगी मोटरसाइकिल अदुदा लाकपा नहा अनि मफम अदुमक्तदा लाइकिदबने लाइकिद्रबा नहा अनि अदुदे तेजपुर गे खाली हमारी दगे बारून साइका मसो नाउपम दगी पाला साइका ने थौदोगा से थोकले हाइबगी पाव हेक फंगबगा मफम अदुदा पुलिस की टीम अमा जंगसिनदुना येंगसिनखिबगा लोइनना लाइखिद्रबा नहा अनिगी हकचांग अदु पोस्टमार्टम की दमक थाकरे हाइना पावसेना मखातारी अरोइबदा मरुबा पावम का हना पिजरी Kongsang Railway Station da hanboina pushilaki ba starasigi joint defense tanong tombam biranna okre kumjali singani kun manga fawbuda Imphal da train yorakpa yana leire haina defense tanong tombam biranna pongdurakle Relief camp ke inmates sing da suicide tobagi wakalon laitana ba mathau taba thabak sing paikhatpa haure haina Health Minister Dr. Sapam Ranjan na pongdurakle AP Pandey ki matamda Manipur University da thokiba irang adumak dana Manjuri University da thorakloi hainingai leite haina University asigi mahaibe singna Jackson wa thamlakle
amadi yuga masang manaba postok ama thaglubada hu oirambadagi ahal ani laikidre amana hospital da pukhatuna laikinakre. Hauzik yoina di mata sida Times of Manipur ge Manipuri Paul Shinjare meeting tabir basingbo mukahana kromjare.